ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯅꯕꯒꯤꯗꯃꯛ ꯊꯥ 6 ꯐꯥꯎꯕ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯈꯣꯝꯂꯥꯡ ꯅꯤꯡꯊꯤꯅ ꯄꯤꯊꯛꯄꯤꯌꯨ ꯍꯥꯏꯅ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯗꯣꯛꯇꯔ ꯆꯥꯕꯣ ꯒꯣꯟꯃꯩꯅ ꯄꯥꯎꯖꯦꯜꯂꯛꯂꯤ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ, ꯁ꯭ꯇꯦꯠ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯃꯅꯤꯄꯨꯔꯅ ꯁꯤꯟꯗꯨꯅ Prioritize Breastfeeding, Create Sustainable Support Systems haiba theme-da tha asigi 12 fauba chathagadaba State Level World Breastfeeding Week 2025 haudoqpagi thoramda paujel asi miyamda pirakhibani. Lamfelpata laiba IMA Hall da pangthokiba thoram aduda Director Chambona makha taraduna pokpada ngairiba angangsingna tha ama mapung hek farakpaga imung manungi miyoi singna pizza pithak tawriba si yariba makhai tawbiganu. Pikliba angang adu masa mau fana thamnaba honabada tha 6 faubadi mamagi khomlang pithak pigadabani. Loinana tha 6 ki matung angang aduda maji oiba chinjak pizaba haurabasu mamagi khomlangdi chahi 2 fauba pithakpagi tangai fade haiki. Malemgi mafam kaya da pikliba angang kaya ningthina sena haudabadagi sibagi chang wangli haiba wafam director asana thamladuna angang sibagi chang asi Manipurdadi cha da mari oi. Masi pikliba angang singbu ningthina ngak senbagi thaba asi lamdam asida leiriba mama oibi singna henbadagi ni haina fongdokhi. Thoram aduda Family Welfare Services ke Director Dr. N. Hemantakumar, Director amadi Health Services Manipur gi Additional Director Dr. Binod su sarugyakhi. Thoram gi sarugamoina Lactating Mother 3 dasu khudol tamduna pukning thawatki. Newborn baby chinjak se best way bini na hai adu akoi traditional gi saigom da hairadi ching do yo atei do yo point je da head the poglaga after within 1 month or within 2 months da head the chak se laga pijaba hita ho ba asi se tauroi da bini hai bisi mi myam da hai jamni hai bidi mama ye khom se first breast milk asi se akoi na angang da pi gi da bini colostrum hai bini aduna colostrum has got a lot of vitamins, proteins, carbohydrate, khande aduga ko immune system se boost tawne yaba makhai di mama na first breast milk se greenish weba color webani adu hekta mohoi de phatabani hena hekta sungdo eba adu sungdo pignu adu mama na angang macha do khom pithakpiyo first breast milk se